ꯍꯧꯈꯤꯕ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯖꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯆꯦꯁꯝ ꯑꯆꯧꯕꯕꯨ ꯉꯁꯤ ꯇꯥꯡ 18ꯇ ꯁꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏ ꯃꯅꯤꯡ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯈꯣꯡꯕꯥꯟꯗ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯂꯒ ꯊꯝꯂꯝꯗꯨꯅ ꯁꯤꯅ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎꯕꯤꯇꯦꯛ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ JACꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯜꯍꯥꯖ ꯃꯧꯂꯥꯅꯥ ꯅꯥꯖꯤꯃꯨꯗꯤꯟꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯔꯤꯖꯣꯂꯨꯁꯟ 5 ꯂꯧꯗꯨꯅ ꯁꯚꯥꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ 5ꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕꯕꯨ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯂꯝꯕ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯃꯗꯤ ꯑꯇꯩ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅꯁꯨ ꯂꯦꯞꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 27 QRT ꯕ꯭ꯔꯥꯟꯆ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯒꯗꯕꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯅ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯂꯣꯡꯖꯝ ꯈꯥꯕ ꯑꯃꯗꯤ ꯑꯇꯩ ꯆꯦꯟꯅꯕꯁꯤꯡ ꯁꯨꯅ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ IPCꯒꯤ ꯁꯦꯛꯁꯟ 302ꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯒꯦꯟꯁꯠ ꯗ ꯃꯤꯁꯤꯡ ꯑꯣꯐ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫